Manipur ki local contractors sing na pullaga company samhoudrabadi thabak fangdabagi awaba mayok naragani haida PWD ki chief engineer N Subhas na phongdokre. Imphal West ki Khuyathong da laiba PWD office complex da All Manipur PWD Contractors Association ki office hangdokpagi thauramda wafam asi phongdokhibane. Thauram aduda chief engineer asina makhatana hauzik thabak achauba ayamba mapal ki company sing na punna laukhiba yabagi oithokpa leire. Mapan ki company sing na thabak pai bahai basi thabak haudringaida advance bill pi khigane suri ba thabak adu ki senfam duna thabak hauraga sendong tan bagi fibam da lairi hairi ba thawong asi local contractor amatana tawba natte bank natraga ngamba mafam dagi sel puraga thabak hauraba tungda bill tanaba ngaktani local contractor sing punsilaga company linkhatuna thabak tawbada kari mangjaba laigani haiba adu khana hauba chungani haikhe Thauramadu PWD SC Electrical Amzida Sahani, EE Building Division 1L Nailan Thangkom, EE Electrical Division M Tarun, All Manipur PWD Contractors Association के President L Guni Nachingba Saruk Yake.